Housing Manipur da thokliba lan asi maitai mitai Schedule Tribe ST demand ga mari amata leinade Manipur High Court na takhiba order amagi mayokta All Tribal Students Union Manipur atsumna sinduna aronba agenda kya manungda thamduna jatkiba Tribal Solidarity March aduna maitai singda 𝐃𝐄𝐌𝐀𝐍 terrorist na lan asi haurakibani haiba mayek singna takle haina Schedule Tribe Demand Committee Manipur gi President Yumnam Diraj na haikhrei ngase North AOC da leiba Fawaibi Hotel da pangtokhiba paugi mifam amada wafam asi phongdokladuna Diraj na hai kumja English ngani taramapan gi January 8 da Assam da khundariba tai ahom yauna Community Nifumatoi ST list da chanabaki Rajya Sabha da bill ama puthokna khanakibadu hauzik fawba pending leiribani masi parliament mifam amada hekta pass tawba yabagi fibam da leiribani bill asi pass tawkiba tarabadi North East pumbada yalhomi ama oiraga ST list da yaudabasi maitai mitai khakta ngai hauduna aruba fibam mayoknagane Maitai mitai bu ST list chalhanba mathau tai khanduna Manipur gi Chief Minister Nongthamam Birenda tha asigi tarukta reminder representation ama submit tawki haina su phongdokhe mauna makhata na hai Manipur da May 3 dagi hoduna maitai amadi kuki ani gi marakta thokliba lan asigi manungda khwaidagi maru oiba thabakti isa amadi maitai khun singak thoknaba hotnaba amadi lan asi matau karamna lephangani haibasini haikhe lonana STGC amna ngasi fawba Manipur da thokliba lan asida tumina leithokte Manipur gi miyam bu luchingliba Coordinating Committee on Manipur Integrity 𝐃𝐄𝐌 da Solidarity piba 𝐃𝐄𝐌 na lokhalakpa thabak thorom kya da saruk yaduna lakli hainasu Diraj na phongtorakle Awang nongbo Bharat Nasional maitai khamtana indigenous community marta ST udam taba teri loi odi bai akoi people kari kudom thingai oidraba akoi isolate tawraba miyam ki population na chu tongana ta akoi mission sanga amata leitadna akoi pasok ren buro people ta leo guduriba badi thara yadada leirba position atu neba atu na tangai phadana akoi ST se oida bagi damakta Manipur sarkar na hauji atu wada court ki rai amana su chahi amagi manunda puthokta ne hire da su ini tai puthokki ayaba madu sahi du gai tu muta lakadaba kudong tibasi gene hire ka lakadaba lok sabha election na si mama 2024 to kadaba election ji mama anta maitai tangai phatana ST ohenna ba Manipur sarkar na biham chopari combination abadi madu loina ba changda ba person abadi ethnography abadi socio economic survey report vividna yang suna thapi na ba haibse Schedule Tribe Demand Committee na amukka Manipur leipaki sarkar sigi wafakda aikoina chachan wahi thabjari